ꯂꯩꯕꯅꯤ ꯃꯤ ꯃꯇꯧꯅꯤꯅ ꯃꯆꯨꯁꯤꯗꯤ ꯍꯥꯎꯔꯅꯤ ꯕꯣꯠ ꯌꯦꯡꯕꯗ ꯆꯥꯃꯨꯁꯀ ꯂꯩꯖꯗ꯭ꯔꯦ ꯃꯌꯥꯝ ꯇꯣ ꯏꯅꯥꯎ ꯅꯨꯄꯥꯗ ꯑꯣꯏꯅ ꯂꯧꯊꯣꯛꯍꯜꯂꯦ ꯑꯗꯨꯁꯦ Thinking of you, thinking of you, thinking of you. Good morning. Sigay hajik cha lulamini sing happy ba cha da khara lagi jamna ba di cha lulani aigi khwai da ki pamjaba ko breakfast ta cha se kai kinu khara hap sir khang de ki camera se ken dai jo ai di ma ki sa ba thuru ko sina nam maza da tis pata ka tang ha ba ni masi di phajana hauna thak to ni me am cha se thawai na pamjaba cha चामच का लेजर रे मैं हाँ मुनी लाओ 이 단지 구하 어머니고 그냥 시저 인자니까 시디 세 그래도 토에 자서지 문이 자주 구라다 헤이는 자전 이라게 가이는네 चाकू जाम जे सी चा देने जे सी सानी मम्मा कहीं है बनी कहीं में चल गए सानू की चा निक 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 ओए ना होने चा ना नहीं ने हाउ दी को हाउ मा तो चाने रेडी तो थममेबा सिसिना स्लाइड तौने बेनी देगी जनम से अखोई सागी पांजब जनम नि से फजबना लोरे जनम जे देगी सिसिना होरे nga thongmuda tawna ba ye mako loi khoni alu sing je dei sina asina oi ang noi nga kha ba janing bro ai chai ang ja bro akha ba mo doi ni se nga mathi ai sini kai ka mono nga gi masinga hai bro kai ngai ye mako khara khara ko ko holani horen da sala ga da sana thongalani 미 자만이나 이네 동무도 하우가니 타져 와리 보고 또는 더 자원 동하다니 아이 먹고 호우라니 지금 콕 하우래 이게 이네 손다 신의 호랭가 마티 ngau버기 ng카네 ng카야 sorry 게임노 ng타 ngau버기 거 내기 시시나 슬라토 에 먹고 로이 콤 타미 시시 파팔 타오 되 मथा जानी है आई खाली मथा चानी मतुम से खंग चानिंग दपोक से कौन सा मौगी पी नहीं रिंगा सलाद की को आइने से तौरे से सोमी तौरी अतै अनि सिदी बेकार नि एकदम बेकार अखो अनि तनी से ngसाई सेमे यों सोमी गा इगा तनी सेमी से सलाद सोइबा से ले रे मोरो केकरा गाजर केकरा सिसिना केनोनी सिंगनी लो से लोरे निंगा म थोंबा होगलानी सिगा nga thongबेगी को nga thongबे होगला सेना ने से रे मनो पंग हाप कदब है ए दि से दुं ngau nga से मपान ने ngau पे ने म थाव से तो से रे ngau ngau बो ले ngau ngau बो तो ले से ले जेरुम से थोंग द्रे बो को जेरुम से दुम साइड त म छि दे दुम चारनी दुम समाइना कांग थांगत ले ngौरनी How is that can do it? Look at this, but I have it up. Yum, Manam na ba? Manam na mentra? Ano ba ito? Kurang gayro. Gay. Oh.
ꯆꯤꯎꯒ ꯂꯥꯎꯗꯣꯏꯅꯤ ngасꯥꯏ ꯑꯌꯨꯛꯇ ꯂꯥꯏꯔꯗ ꯀꯠꯂꯤꯅꯤ ꯍꯩꯔꯨꯛ ꯇꯣ ꯏꯅꯥꯎ ꯅꯨꯄꯥꯗ ꯑꯣꯏꯅ ꯂꯧꯊꯣꯛꯍꯜꯂꯦ ꯇꯧꯔꯤꯁꯦ ꯂꯩꯗꯣ ꯂꯪꯊꯣꯛꯑꯝꯃꯣ ꯁꯣꯝꯗ ꯀꯥꯏꯅ ꯄꯤꯔꯛꯑꯣ ꯁꯦꯡꯉꯣꯟꯗꯁꯨ ꯀꯩꯅꯣꯗꯨ ꯁꯤ ꯊꯣꯡ ꯐꯖꯅ ꯂꯣꯟꯁꯤꯜꯂꯣ ꯁꯦꯗꯔꯦ ꯍꯩꯔꯨꯛꯁꯦ ꯑꯩꯁꯦ ꯐꯝꯃꯒ ꯆꯥꯃꯤꯟꯅꯔꯅꯤ ꯁꯣꯃꯤ ꯁꯦ ꯅꯣꯏ ꯂꯣꯏꯅ ꯆꯥꯃꯤꯟꯅꯔꯣꯁꯦ ꯃꯥꯏ ꯃꯥꯏ ꯑꯃꯃꯝ ꯄꯥꯏꯅꯔꯦ ꯉꯥꯟꯊꯣꯏ ꯂꯐꯣꯏꯗꯤ ꯄꯥꯝꯕ꯭ꯔꯅꯦ ꯂꯐꯣꯏꯗꯤ ꯄꯥꯝꯃꯤ ꯃꯉꯣꯟꯗ ꯑꯃꯈꯛꯇ ꯄꯤꯕꯤꯌꯨ ꯃꯁꯛ ꯊꯤ ꯍꯥꯏ ꯃꯣꯏꯁꯤꯡꯁꯦ ꯇꯧꯔꯤꯁꯦ ꯀꯣꯛꯁꯦ ꯅꯪꯒꯤ ꯇꯥꯔꯦ ꯍꯩꯔꯨꯛ ꯀꯥꯎꯗꯨꯁꯨ ꯄꯤꯖꯗꯧꯅꯤ ꯍꯥꯎꯔꯅꯤꯕꯣ ꯍꯤꯟꯖꯥꯡꯁꯨ ꯃꯌꯥꯝ ꯊꯥꯎꯗꯤ ꯐꯖꯅ ꯄꯤꯅꯔꯦ ꯇꯧꯔꯤꯁꯦ ꯐꯔꯦ ꯁꯣꯝꯗꯅ ꯉꯥ ꯊꯣꯡꯉꯤ ꯁꯣꯝꯗꯅ ꯁꯤꯁꯤꯅ ꯆꯥꯛꯅꯤ ꯆꯥꯛ ꯊꯥꯡꯒꯠꯂꯤꯅꯤꯁꯦ ꯀꯩ ꯅꯪ ꯆꯥꯏꯗꯣ ꯄꯥꯝꯕ꯭ꯔꯣ ꯑꯋꯥꯊꯕꯤꯗꯣ ꯑꯁ ꯑꯩ ꯑꯋꯥꯊꯕꯤꯒꯤ ꯄꯥꯝꯗꯦ ꯀꯔꯤ ꯄꯣꯠꯅꯣ ꯑꯥꯗ ꯂꯩꯍꯧꯔꯤꯗꯣ ꯑꯁ ꯈꯥꯕ ꯉꯧꯔꯝꯃꯤꯕ ꯌꯦꯡꯉꯨ ꯃꯥ ꯀꯥꯔꯦ ꯁꯤꯗꯤ ꯑꯩ ꯑꯈꯥꯕꯒ ꯄꯥꯝꯗꯦꯕꯣ ꯑꯩ ꯆꯥꯗꯦ ꯉꯥ ꯈꯥꯕ ꯃꯥꯒꯤ ꯈꯥꯕꯒꯁꯨ ꯆꯥꯕ ꯇꯜꯂꯤ ꯍꯣꯏꯗꯣ ꯆꯥꯅ ꯖꯨꯠ ꯇꯧꯏꯅꯤꯁꯦ ꯑꯩꯅ ꯖꯨꯠ ꯇꯧꯕ ꯑꯗꯨ ꯍꯣꯔꯦꯟ ꯃꯑꯣꯡ ꯆꯥꯗ꯭ꯔꯗꯤ ꯐꯖꯅ ꯅꯝꯍꯜꯂꯣ ꯃꯣꯔꯣꯛ ꯈꯔ ꯖꯥꯝꯅ ꯍꯥꯞꯄꯀꯣ ꯗꯆꯥ ꯑꯇꯩ ꯑꯇꯩ ꯖꯥꯝꯗꯁꯨ ꯐꯔꯦ ꯍꯣꯔꯦꯟ ꯃꯍꯥꯎ ꯌꯦꯡ ꯇꯥꯔꯦꯗꯅ ꯑꯩꯅ ꯇꯪꯈꯥꯏ ꯊꯣꯡꯉꯦ ꯗꯣꯟꯆꯥꯅ ꯑꯃꯨꯛ ꯇꯪꯈꯥꯏ ꯊꯣꯡꯉꯦ ꯀꯅꯥꯅ ꯀꯃꯥꯏꯅ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯗꯕ꯭ꯔꯥ ꯍꯥꯏꯗꯣ ꯍꯣꯔꯦꯟ ꯆꯥꯔ ꯈꯪ ꯇꯥꯔꯦ ꯊꯥꯎꯗꯤ ꯐꯖꯅ ꯉꯁꯥꯏꯒꯤ ꯑꯩ ꯉꯁꯥꯏ ꯁꯣꯛ ꯇꯧꯕꯗ ꯆꯤꯎꯒ ꯂꯥꯎꯗꯦꯅꯦ ꯀꯩꯒꯤꯅꯣ ꯗꯆꯥ ꯉꯧꯔꯛꯑꯕꯅꯤ ꯊꯥꯎꯗꯣ ꯉꯥꯒꯤ ꯉꯧꯕꯅꯤ ꯑꯗꯨꯒꯤꯔꯣ ꯈꯔ ꯁꯥꯍꯜꯂꯨꯕ ꯑꯍꯨꯝꯅꯤ ꯍꯥꯞꯄꯤꯗꯣ ꯃꯤ ꯆꯤꯛꯀꯟ ꯆꯥꯕꯤ ꯉꯥꯡꯉꯤ ꯍꯨꯍꯥ ꯍꯨꯍꯥ ꯆꯤꯡꯒꯠꯂ ꯆꯥꯏ ꯍꯥꯏ ꯇꯥꯗ꯭ꯔꯥ ꯑꯥ ꯁꯤ ꯉꯥꯁꯦ ꯎꯠꯂꯣ ꯁꯤꯅꯤ ꯉꯥꯁꯦ ꯂꯣꯏ ꯍꯥꯞꯄꯅꯤ ꯍꯧꯖꯤꯛ ꯇꯥꯔꯦ ꯎꯃꯥ ꯁꯤꯗꯤ ꯈꯥꯡꯒ ꯄꯨꯔꯥ ꯄꯤꯛ ꯊꯜꯂꯦ ꯂꯩꯁꯦ ꯈꯥꯡ ꯅꯩꯕꯅꯤ ꯃꯤ ꯃꯇꯧꯅꯤꯅ ꯃꯆꯨꯁꯤꯗꯤ ꯍꯥꯎꯔꯅꯤꯕꯣ ꯌꯦꯡꯕꯗ ꯐꯪꯉꯦ ꯂꯣꯏ ꯐꯪꯉꯦ ꯍꯧꯖꯤꯛ ꯏꯪꯂꯤꯁꯁꯦ ꯃꯣꯏ ꯆꯦꯟꯖ ꯇꯧꯗꯣꯏꯔꯥ ꯀꯩꯅꯣꯝ ꯇꯧꯏ ꯈꯪꯕ꯭ꯔꯥ ꯆꯠꯂꯒ ꯆꯥꯎꯔꯅꯤ ꯃꯟꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯤꯒ ꯁꯤꯁꯦ ꯑꯩꯈꯣꯏ ꯇꯌꯥꯔꯤ ꯇꯧꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯤꯅ ꯑꯩꯈꯣꯏ ꯁꯥꯅꯨ ꯑꯗꯒꯤ ꯁꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯃꯦꯝꯕꯔꯅꯤ ꯑꯩꯈꯣꯏ ꯃꯔꯛꯇ ꯁꯤꯅ ꯁꯣꯃꯤ ꯃꯟꯗꯤ ꯂꯥꯛꯑꯣ ꯂꯥꯎ ꯇꯥꯊꯣꯛ ꯑꯩꯈꯣꯏꯗꯤ ꯁꯤ ꯀꯩꯅꯣ ꯒ꯭ꯂꯥꯁ ꯃꯌꯥꯝꯗꯣ ꯀꯩꯅꯣ ꯇꯧꯔꯣ ꯁꯟꯗꯣꯔꯣ ꯄꯦꯞꯁꯤ ꯑꯃ ꯊꯛꯑꯅꯤ ꯃꯤꯔꯤꯟꯗꯥ ꯑꯃ ꯊꯛꯑꯅꯤ ꯌꯥꯔꯦ ꯑꯩꯈꯣꯏꯁꯦ ꯁꯤꯅ ꯍꯥꯟꯅ ꯍꯧꯗꯣꯔꯕꯅꯦꯕ ꯊꯨꯒꯥꯏꯔꯣꯅꯦ ꯀꯔꯝ ꯍꯥꯟꯅ ꯆꯥꯁꯤꯒꯦ ꯀꯨꯔꯀꯨꯔꯤꯗꯨꯒ ꯁꯤ ꯀꯩꯅꯣ ꯑꯁꯤꯁꯨ ꯀꯣꯟꯅ ꯆꯥꯅꯕ ꯊꯝꯖꯤꯜꯂꯒꯦꯀꯣ ꯁꯤꯁꯨ ꯊꯨꯒꯥꯏꯔꯣ ꯁꯨꯃꯥꯏꯅ ꯇꯧ ꯑꯗꯨ ꯀꯩꯅꯣꯒꯤ ꯄꯦꯀꯦꯠꯇ ꯈꯔ ꯍꯥꯞꯄꯤꯔꯣ ꯄꯤꯕꯤꯔꯣ ꯉꯥꯟꯊꯣꯏꯒꯤ ꯍꯥꯞꯄꯤꯔꯣ ꯉꯥꯟꯊꯣꯏ ꯅꯪ ꯂꯣꯏꯅ ꯆꯥꯔꯣꯀꯣ ꯀꯣ ꯍꯣꯏ ꯐꯨꯁꯀ ꯂꯥꯎꯗꯣꯏꯅꯦ ꯉꯁꯤ ꯀꯥꯔꯦꯟ ꯂꯩꯇꯦ ꯑꯗꯨꯅꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯧ ꯌꯥꯗꯅꯤ ꯍꯥꯏꯗꯤ ꯕꯨꯔꯔ ꯂꯥꯎ ꯄꯥꯟꯊꯣꯔꯛꯄꯅꯤ ꯉꯥꯏꯈꯣ ꯂꯦꯡꯍꯜꯂꯛꯀꯅꯨ ꯁꯤꯁꯤꯅ ꯕꯨꯕꯣꯛꯇ ꯄꯤꯕꯤꯔꯝꯃꯣ ꯇꯧꯔꯁꯤ ꯕꯨꯕꯣꯛꯇ ꯄꯤꯔꯝꯃꯣ ꯁꯤꯁꯦ ꯑꯃꯈꯛꯅ ꯃꯃꯥꯗ ꯄꯤꯔꯝꯃꯣ ꯇꯥꯅꯤ ꯇꯞꯅ ꯂꯧꯔꯣ ꯁꯥꯟꯗ ꯂꯧꯔꯣ ꯊꯛꯈ꯭ꯔꯦ ꯑꯗꯨꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯆꯥꯔꯣ
하이달려서 칼을 진짜 좋아하지. 딱 스푼 넣으세요. 어이 부드러워. Cheers! Tôi đã kể cho em sẽ anh nói nó không dân mấy pizza lý rồi sẽ mua chừng cái không nhớ không bữa để sẽ tâm chặt gì đấy bữa khát lắm có liếm mày qua đây đấy cha hình thong rồi đấy anh số nó cấm nó salad sẽ aje meat cái tôi này có 뭐 하이게 해줘야 되다 뭐야 좀 당강나 뭐 좀 उत्पन्न phải anh này sai kéo mua là đi cậy cậy mình là vợ mà khúc cái gì bữa hay đi của hay đi khi nào là bị mèo lôi cho đấy đi na đôi nè đâm vào mà khúc cái độ bớt start khạc như thế bữa mà bữa comment đã rồi mèo comment đã có cái tua thì gần ta rồi đây tua bữa ngồi chừng mà bàn phâm này là mình anh chừng hình con Wow, चाबु जाना ले रहे तो इसी बोल जाना रहे तो इसे क्या फत्री इन्होंने एक हैं भी बोलते हाँ बोल रहा तभी जाऊँ ना जा भी जाऊँ जा रहा हाँ पर खोआ ऐसे दिलाओ जाते हैं छोड़ी क्या आप पूरा पिक खलीने कोई किस क्लास से Sao? Somi hapa kora, tapi kora ga hapa ke. Chao. Sona na ega manjit ka cha doro bane. Manjit lo? Ma'am, ek ngasi gi mathen se ko. Nga thongba ma, degi jeru ma taure, papar ma taure, dei ngasai gi nga mathing ngoba ma ko. Dei se lega salad. Sini nang nu pa ni. Atay lon sa na phamme. 잘하게 자 그렇고 오늘은 쓰면 바이바이 너희 그 말도 우리 희랑 생각 세기 너희 아따이디 하오래 아이디 짜보자들이 하오리가 Thinking of you.